Free movement lehanaba amasung Cotu gi mathakta action lokhanaba High Court ta wakatkre hari National Highway sing the free movement lehanaba Constitution gi oiba thabak sing paikhataba amadi miyamda kihan khanganba gi thabak tawriba Cotu amasung Kuki organization sigi mathakta law enforcement agency singna mathau taba thabak sing paikhatriba sigi matangda show moto cognizance lokhanaba transgender activist Malem Thongamna ngasi High Court of Manipur gi Registrar General gi khuthangda Chief Justice the petition ama phajinkhre Chief Justice the petition kiba petition adu da hairibana mahanu cycle for peace haiba theme gi makhada mamang sahi gi October December phawbu gi manungda laibasi gi tongan ba state kya phawduna cycle thoduna lakhiba adu da mahaki state ama oiriba Manipur gi public highway asida safe to access ki guarantee piba ngamdabadagi BSF convoy amana mahakpu ngak selaga kangpopi phawruga lakhibane Thodo aduga mari lenana Cotu gi lusingba singi mathakta FIR loss tawkhrabasu hojak phawba state government gi maikaidagi chenari ba miyosing adu phaba punbagi thaba amata paikhatpa leitre National Highway asi Union of India gi property ama oirabasu lambi asida free movement tawba ngamdre baramaduna hairibasing asigi matangda High Court na su moto cognizance lokhatpiyo haibagi warosing yauri haidi Litan area da santi hanjalaklabasu lanjanakibasing amata halakpa ngamdre hana thamlakhre Thasi ki taretagi hauna Ukhul district ki Litan police station ki manung chanba sarai khongda Kuki amsung tangkhul phurup ani ki marakta ungkhanarakpadagi khana chainaba yauna yom homudra ki mathakta mai thakiba thodok kamari leinana ahenba security force sing deploy tawkhibadagi mafam aduda hingsa gi thodok sing thokidaba numit marini rom sure adubu thodo aduna maram oiraga sarai khong amasung masigi manak nakpa khul sing dagi lanjana khiba Kuki tangkhul phurup ki mir sing hoju phawba khulda hanjilakpa ngamdre Pausina makata na haribana khunja sing lanjana khibana maram oiraga khul sing adu pung tak takle security force natana civilian amata laite maroina mafam adu deploy tawriba central force sing miyamna thajaba laitre litan sare khong amasung masiga naknaba jaga sing security na mapung phana control tawrabasu makata na pamdaba thodok sing thoktanaba area domination amasung operation gi thabak ti leptana chathari security force na chatharakiba area domination gi manung channa haukiba February 12 dalita Police Station gi manung chanba mongkok sekpuda khulai paiba kangpu singna saramba bunker mari amasung thugaiduna manghankhre hairiba bunker si khulai paiba group sing aduna makhoiga khut thoknabada position lawbuda hena nungainabani combined force ki maikaidagi makhata na pamdaba thodok sing thoktanaba area domination exercise chathakigani hairi Militant singna Assam Rifles Pars ne tarahumdoi phajinkhre haibagi pau aranbani haina thamlakhre Manipur da tangdu leitadaba phiba mayak naringai da Assam Rifles ki Pars ne tarahumdoi militant singna phajinkhre haiba pau ama social media da sandorakle Manipur post haina mingthonba social media ki platform X ki account amada ngasayuk pung 13 tabada Indian Army ki manung chanba Assam Rifles ki Parsen tarahumdoi militant singna litandagi phajinkhre haira thagalakhi Parsen singa du lenga ki damak thabak tawbani haira marasi bagalena misam singi yummai thaba amadi khongjang sangsinbada numai kapa singni haina su phongdorakle makha taba pau share tawrakhi gani haina su phongdorakhibani India today ki fact check na viral oirakiba post adu thigaluba matamda artificial intelligence AI sijinaduna semba oiramkhe loinana Assam Rifles ki Parsen sing military sing na phakhre habagi report amata laite haire military sing na Assam Rifles ki Parsen khara phajinkhre haba pau adu thina bo honabada marik chumba likhun amata phangba ngamkhide karigumba adugumba thodo adu thoklam labade national amasung local media da paksana phonglakadabani hainu su phongdorakle Manipur Police na X to phongdorakibada Assam Rifles ki Pars ne phakibagi thodo amata leite sandorakliba pau adu Indian Army ki puning hanta hamba yaba aranba pau ne hairi X ta thagalakiba picture adu atopa news report amata da yarok pathengna de Economic Times na kumsing 2023 ki December 24 da phongkiba pau ga haiphet manaba photo yawpa thengna ki hairi LSC on a blockade ki khongjang handokre hari Lemakong Area Ship Organization LSC on a makoi ki jurisdiction makhada ngasayuk pung tara taba matamdagi counter blockade ki khongjang handokre hana official oina phongdokre LSC on a region asida santi public order amasung inter community harmony thamnapagi damak blockade handokpagi khongthang asi lokhalakpani hari blockade asina maram oiduna liangmai amasung Kuki community gi miyamda hena awaba piri masina makhoi gi livelihood nomagi sangdaba yadarba polam amasung education gi lamda chauna akaiba pihale
ꯑꯁꯤꯒꯨꯝꯕ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯂꯝꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ LACOꯅ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯄꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ LACOꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯇꯔ ꯄꯥꯔꯠ ꯑꯣꯏꯕꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯂꯩꯃꯈꯣꯡ ꯑꯃꯁꯨꯡ ꯏꯔꯦꯡ ꯚꯤꯂꯦꯖꯅ ꯊꯝꯂꯤꯕ ꯕ꯭ꯂꯣꯀꯦꯠꯁꯤꯡ ꯑꯁꯤ ꯍꯟꯗꯣꯔꯛꯀꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯏ ꯃꯁꯤ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁꯦꯟꯁꯁ ꯇꯧꯒꯅꯤ ꯇꯧꯔꯣꯏ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯖꯤꯇꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁꯦꯟꯁꯁ ꯇꯧꯒꯅꯤ ꯑꯃꯗꯤ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯒꯅꯤ ꯍꯥꯏꯅ ꯁꯦꯛꯁꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯁꯦꯟꯁꯁ ꯇꯧꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤ ꯃꯔꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ JFDꯅ ꯃꯐꯝ ꯀꯌꯥꯗ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯂꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯅꯣꯡꯄꯣꯛ ꯍꯩꯔꯣꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯗꯤ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯒ ꯃꯔꯤ ꯂꯩꯅꯅ JFDꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯦꯝꯄꯦꯟ ꯑꯗꯨꯗ ꯃꯥꯏꯀꯩ ꯑꯗꯨꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯖꯤꯇꯦꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯗꯒꯤ ꯀꯟꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯍꯦꯟꯅ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯊꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯐꯩ ꯃꯄꯥꯜꯗꯒꯤ ꯅꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯃꯤꯀꯣꯛ ꯊꯤꯕꯗ ꯌꯥꯎꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯛꯄꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ ꯃꯁꯤ ꯑꯣꯏꯔꯛꯇꯅꯕ NRC ꯍꯥꯟꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯃꯤꯀꯣꯛ ꯊꯤꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯂꯣꯏꯅꯅ ꯁꯦꯟꯁꯁ ꯇꯧꯕꯒꯤ ꯃꯇꯝ ꯑꯁꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯌꯥꯏ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯥꯒꯥꯂꯦꯟ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯑꯁꯥꯝ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯅꯆꯤꯡꯕꯗ ꯃꯃꯥꯡꯗ ꯁꯦꯟꯁꯁ ꯌꯩꯊꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯦꯟꯁꯁ ꯇꯧꯈꯤ ꯂꯣꯏꯅꯅ ꯂꯥꯟ ꯊꯦꯡꯅꯔꯕ ꯅꯦꯁꯅꯦꯜ ꯀꯦꯂꯥꯃꯤꯇꯤ ꯊꯣꯛꯂꯕ ꯗꯤꯖꯥꯁꯇꯔ ꯄꯦꯟꯗꯦꯃꯤꯛ ꯊꯣꯛꯂꯕꯗꯤ ꯁꯦꯟꯁꯁ ꯌꯩꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯤꯇꯣꯞ ꯍꯥꯟꯅ ꯈꯟꯗꯣꯛꯄ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯁꯦꯟꯇꯔꯗ ꯊꯥꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯂꯝꯗam ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯍꯧꯅꯕ ꯁꯦꯝ ꯁꯥꯕꯁꯨ ꯂꯩꯔꯦ ꯀꯨꯝꯖꯥ 1981ꯗꯒꯤ ꯍꯧꯗꯨꯅ ꯆꯍꯤ ꯇꯔꯥ ꯈꯨꯗꯤꯡꯒꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯊꯤꯡꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯝꯖꯥ 1951ꯒꯤ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯍꯥꯟꯅ ꯈꯟꯗꯣꯛꯄ ꯑꯃꯗꯤ NRC ꯅꯠꯇ꯭ꯔꯒ ꯃꯁꯤꯒ ꯃꯥꯟꯅꯕ ꯆꯠꯅꯀꯥꯡꯂꯣꯟ ꯑꯃ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯁꯁ ꯇꯧꯕꯤꯅꯕ ꯍꯥꯏꯖꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯝꯗꯝ ꯑꯁꯤꯗ NRC ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯀꯥꯡꯂꯣꯟ ꯑꯃ ꯆꯠꯅꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯧꯑꯣꯡ ꯑꯃꯠꯇ ꯆꯠꯊꯕ ꯌꯥꯔꯣꯏ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯟꯁꯁ ꯑꯗꯨꯗ ꯅꯤꯌꯝ ꯀꯥꯏꯅ ꯃꯤꯀꯣꯛ ꯊꯤꯕꯅ ꯆꯤꯡꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯁꯕ ꯗꯤꯕꯤꯖꯟ 9ꯗ ꯃꯔꯝ ꯆꯥꯗꯅ ꯃꯤꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯝꯕ ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗꯅ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯔꯝꯕꯒꯤ ꯔꯤꯄꯣꯔꯠ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤ ꯅꯤꯌꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯃꯔꯝꯅ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ IDPꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯅꯥꯅꯣ ꯊꯤꯗꯣꯛꯄ ꯆꯪꯉꯤ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯥꯟꯇꯤ ꯅꯠꯇꯅ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯂꯩꯔꯣꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯒꯦ ꯍꯥꯏꯕꯗ ꯃꯔꯛꯇ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯅꯥꯅꯣ ꯊꯤꯗꯣꯛꯄ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯉꯁꯤ BJP ꯀꯨꯝꯕꯤ ꯃꯟꯗꯜꯅ ꯁꯤꯟꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯁꯂꯥꯟ ꯀꯣꯟꯖꯤꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯍꯥꯛꯄꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ MLA T ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯄꯨꯖꯥ ꯑꯦꯂꯥꯡꯕꯝ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯕ ꯉꯝꯂꯣꯏ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯊꯥꯖꯅꯗꯕꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯤꯕꯝ ꯈꯔ ꯃꯈꯩ ꯐꯒꯠꯇꯨꯅ ꯏꯝꯐꯥꯜꯒꯤ ꯃꯩꯇꯩꯁꯤꯡꯅ ꯇꯥꯔꯤꯕ ꯃꯐꯝꯁꯤꯡ ꯑꯃꯁꯨꯡ ꯖꯧꯃꯩꯁꯤꯡꯅ ꯇꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯌꯥꯔꯛꯂꯦ
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦ ꯑꯃꯁꯨꯡ ꯏꯝꯐꯥꯜꯒꯤ ꯄꯦꯔꯤꯐꯦꯔꯤꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯈꯤꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯋꯥꯡꯉꯨꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯍꯥꯏꯈꯤꯕꯗ ꯋꯥꯡꯉꯨ ꯆꯥꯎꯈꯠꯇꯅ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏꯗꯕꯅ ꯋꯥꯡꯉꯨ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡ ꯄꯥꯡꯒꯅꯤ ꯃꯣꯏꯔꯥꯡꯗꯒꯤ ꯋꯥꯡꯉꯨ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯦꯝꯂꯒꯅꯤ ꯂꯣꯏꯅꯅ ꯁꯨꯒꯨꯅꯨ ꯅꯥꯄꯠꯀꯤ ꯊꯣꯡ ꯑꯁꯤꯁꯨ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ IDPꯁꯤꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯒꯅꯤ ꯇꯣꯔꯕꯨꯡꯒꯤ ꯑꯣꯏꯅꯁꯨ ꯃꯌꯨꯝꯗ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯁꯤꯡꯗ ꯄꯨꯁꯤꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯔꯁꯄꯦꯛꯇꯤꯚꯇ ꯌꯦꯡꯂꯒ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯅꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗ ꯌꯥꯎꯁꯤꯜꯂꯣꯏꯗꯕꯅꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯁꯤ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯕ ꯑꯗꯨꯈꯛꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔ ꯆꯥꯎꯈꯠꯍꯟꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔ ꯌꯥꯎꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯎꯠꯄꯒ ꯂꯣꯏꯅꯅ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯑꯌꯨꯁ ꯑꯃꯁꯨꯡ ꯍꯥꯔꯕꯦꯜꯒꯤ ꯍꯤꯗꯥꯛ ꯁꯨꯡꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯑꯌꯨꯁ ꯑꯃꯁꯨꯡ ꯍꯥꯔꯕꯦꯜꯒꯤ ꯍꯤꯗꯥꯛ ꯁꯨꯡꯕꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯂꯥꯏꯁꯦꯟꯁ ꯄꯤꯕ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯌꯨꯁ ꯑꯃꯁꯨꯡ ꯍꯥꯔꯕꯦꯜꯒꯤ ꯍꯤꯗꯥꯛ ꯁꯨꯡꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡꯏꯟꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯌꯨꯁ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯌꯨꯁ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯣꯐꯤꯁ ꯆꯦꯝꯕꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯑꯀꯣꯏꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯒ ꯑꯦꯟड ꯃꯦꯖꯤꯛ ꯔꯦꯃꯦꯗꯤꯁ ꯑꯣꯕꯖꯦꯛꯁꯅꯦꯕꯜ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯑꯦꯛ 1954 ꯑꯃꯗꯤ ꯔꯨꯜ 1955 ꯑꯃꯁꯨꯡ ꯗ꯭ꯔꯒ ꯔꯤꯒꯨꯂꯦꯇꯔꯤ ꯃꯦꯀꯥꯅꯤꯖꯝ ꯐꯣꯔ ꯑꯌꯨꯁ ꯗ꯭ꯔꯒ ꯗꯤ ꯗ꯭ꯔꯒ ꯑꯦꯟड ꯀꯣꯁꯃꯦꯇꯤꯛ ꯑꯦꯛ 1940 ꯑꯦꯟड ꯗꯤ ꯔꯨꯜꯁ ꯗꯤꯌꯔ ꯑꯟꯗꯔ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯄꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯑꯣꯊꯣꯔꯤꯇꯤꯅ ꯄꯤꯕ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯑꯌꯨꯁꯀꯤ ꯍꯤꯗꯥꯛ ꯁꯨꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯄꯥꯡꯊꯣꯛꯄꯅꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯑꯌꯨꯁ ꯑꯃꯁꯨꯡ ꯍꯥꯔꯕꯦꯜꯒꯤ ꯍꯤꯗꯥꯛ ꯁꯨꯡꯕꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯁꯨꯡꯕ ꯇꯥꯔꯕꯗꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯌꯨꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯗ꯭ꯔꯒ ꯀꯟꯇ꯭ꯔꯣꯂꯔ ꯗꯥꯛꯇꯔ ꯑꯦꯟ ꯍꯦꯃꯟꯇꯅ ꯍꯥꯏꯈꯤꯕꯗ ꯑꯌꯨꯁ ꯍꯥꯔꯕꯦꯜ ꯀꯣꯁꯃꯦꯇꯤꯛ ꯑꯃꯗꯤ ꯃꯤꯠꯀꯤ ꯑꯥꯏ ꯗ꯭ꯔꯣꯞ ꯍꯤꯗꯥꯛꯁꯤꯡ ꯑꯣꯊꯣꯔꯤꯇꯤꯅ ꯄꯤꯕ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯀꯝꯄꯅꯤ ꯑꯃꯅ ꯄꯥꯎꯆꯦ ꯂꯣꯀꯦꯜ TV ꯆꯦꯅꯦꯜ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯤꯗꯥꯛ ꯑꯗꯨ ꯐꯩ ꯍꯥꯏꯗꯨꯅ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨ ꯃꯤꯁꯂꯤꯗꯤꯡ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯃꯁꯤ ꯗ꯭ꯔꯒꯁ ꯑꯦꯟड ꯃꯦꯖꯤꯛ ꯔꯦꯃꯦꯗꯤꯁ ꯑꯣꯕꯖꯦꯛꯁꯅꯦꯕꯜ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯑꯦꯛ 1945 ꯑꯃꯗꯤ ꯔꯨꯜꯁ 1955ꯇ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯇꯧꯔꯝꯂꯕꯗꯤ ꯃꯗꯨ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯌꯨꯁꯀꯤ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁꯨ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯀꯠ ꯑꯃꯠꯇ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯋꯥꯀꯠꯂꯛꯂꯕꯗꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯆꯠꯊꯔꯝꯂꯕꯗꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯊꯥ 3 ꯖꯦꯜꯗ ꯂꯩꯕ ꯌꯥꯎꯅ ꯂꯨꯄꯥ 10,000ꯒꯤ ꯐꯥꯏꯟ ꯊꯤꯕꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯂꯩ ꯑꯌꯨꯁ ꯑꯃꯁꯨꯡ ꯍꯥꯔꯕꯦꯜꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯒꯤ ꯁ꯭ꯇꯦꯠ ꯑꯌꯨꯁ ꯗ꯭ꯔꯒ ꯂꯥꯏꯁꯦꯟꯁꯤꯡ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯨꯡꯕ ꯌꯥꯗꯦ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯒꯤ ꯂꯥꯏꯁꯦꯟꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯗꯅ ꯍꯤꯗꯥꯛ ꯁꯨꯡꯕ ꯍꯥꯏꯕꯁꯤ ꯂꯣꯒꯤ ꯋꯥꯡꯃꯗꯅꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯍꯤꯗꯥꯛ ꯁꯨꯡꯂꯕꯗꯤ ꯆꯍꯤ ꯑꯃ ꯖꯦꯜꯗ ꯊꯝꯕ ꯌꯥꯎꯅ ꯂꯨꯄꯥ 10,000 ꯐꯥꯏꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯈꯤ ꯃꯦꯒꯥ ꯃꯤꯁ ꯅꯣꯔꯊ ꯏꯁꯇ ꯒꯅꯄ꯭ꯔꯤꯌꯥ ꯂꯩꯃꯄꯣꯛꯄꯝꯅ ꯋꯤꯅꯔ ꯇꯥꯏꯇꯜ ꯂꯧꯔꯛꯈ꯭ꯔꯦ ꯆꯠꯂꯤꯕ ꯆꯍꯤ 2026ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯇꯒꯤ 13 ꯐꯥꯎꯕ ꯆꯠꯊꯈꯤꯕ 22 ꯁꯨꯕ ꯃꯦꯒꯥ ꯃꯤꯁ ꯅꯣꯔꯊ ꯏꯁꯇ ꯒꯅꯄ꯭ꯔꯤꯌꯥ ꯂꯩꯃꯄꯣꯛꯄꯝꯅ ꯁꯟꯁꯦꯜ ꯃꯦꯒꯥ ꯅꯣꯔꯊ ꯏꯁ ꯃꯤꯁ 2026ꯀꯤ ꯋꯤꯅꯔ ꯇꯥꯏꯇꯜ ꯑꯃꯗꯤ ꯃꯦꯒꯥ ꯃꯤꯁ ꯃꯅꯤꯄꯨꯔ 2026 ꯇꯥꯏꯇꯜ ꯂꯧꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯎꯔꯩꯕꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯀꯟꯚꯦꯅꯔ S.H. ꯔꯨꯍꯤ ꯀꯨꯃꯥꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯒꯅꯄ꯭ꯔꯤꯌꯥ ꯂꯩꯃꯄꯣꯛꯄꯝ ꯁꯤꯇꯜꯖꯤꯠ ꯂꯩꯃꯄꯣꯛꯄꯝ ꯑꯃꯗꯤ ꯂꯩꯃꯄꯣꯛꯄꯝ ꯄ꯭ꯔꯦꯃꯤꯂꯥ ꯗꯦꯕꯤ ꯍꯥꯎꯔꯩꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯋꯦꯁꯇ ꯂꯩꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ RIMT ꯌꯨꯅꯤꯚꯔꯁꯤꯇꯤ ꯄꯟꯖꯥꯕꯇ BA LLB 9ꯁꯨꯕ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯠ ꯍꯨꯝꯐꯨꯅ ꯑꯈꯟꯅꯕ ꯀꯝꯄꯤꯇꯤꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡ ꯇꯥꯏꯇꯜ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯇꯥꯏꯇꯜꯁꯤꯡ
ꯂꯧꯔꯛꯄꯗ ꯔꯥꯀꯦꯁ ꯅꯣꯡꯃꯥꯏꯊꯦꯝ ꯒꯧꯔꯕ ꯁꯧꯒ꯭ꯔꯥꯛꯄꯝ ꯑꯃꯗꯤ ꯗꯅꯨꯕꯤ ꯀꯥꯡꯖꯝ ꯀꯕꯤꯇꯥ ꯀꯩꯁꯥꯝꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯃꯗꯤ ꯃꯇꯦꯡꯅ ꯑꯦꯆꯤꯞꯃꯦꯟ ꯑꯁꯤ ꯐꯪꯕ ꯉꯝꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯦ ꯒꯅꯄ꯭ꯔꯤꯌꯥ ꯂꯩꯕꯄꯣꯛꯄꯝꯅ ꯁꯟꯁꯤꯜ ꯃꯦꯒꯥ ꯅꯣꯔꯊ ꯏꯁ ꯃꯤꯁ 2026ꯒꯤ ꯋꯤꯅꯔ ꯇꯥꯏꯇꯜ ꯑꯃꯗꯤ ꯃꯦꯒꯥ ꯃꯤꯁ ꯃꯅꯤꯄꯨꯔ 2026 ꯋꯤꯅꯔ ꯇꯥꯏꯇꯜ ꯂꯧꯔꯛꯄꯗ ꯍꯥꯎꯔꯩꯕꯤ ꯑꯄꯨꯟꯕ ꯂꯨꯞ HALꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯦ ꯃꯔꯝꯗꯝꯗ ꯂꯥꯟꯖꯦꯜꯂꯒ ꯂꯩꯔꯤꯕꯁꯤꯡ MLAꯁꯤꯡꯒ ꯎꯅꯍꯟꯒꯗꯧꯔꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯌꯦꯡ IDP ꯑꯃꯃꯝꯒꯤ ꯑꯦꯀꯥꯎꯟꯇ ꯂꯨꯄꯥ 2,910 ꯀꯥꯞꯁꯤꯟꯒꯗꯧꯔꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯔꯝꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯒ MLAꯁꯤꯡꯒ ꯎꯅꯍꯟꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯍꯌꯦꯡ ꯄꯥꯡꯊꯣꯛꯅꯅꯕ ꯁꯤꯜꯂꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯥꯡꯒꯣꯜꯗ ꯍꯧꯖꯤꯛ IDPꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡ ꯑꯗꯨꯒ ꯀꯦꯟꯗ꯭ꯔꯗꯨꯒꯤ MLAꯒ ꯎꯅꯍꯟꯅꯕ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯝ ꯑꯃ ꯁꯤꯜꯂꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯈꯥꯗ ꯁꯤꯟꯕꯅꯤ ꯑꯣꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯔꯨꯂꯤꯡ ꯍꯥꯏꯕ ꯂꯩꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯄꯨꯜꯂꯒ IDPꯁꯤꯡꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯋꯥꯠ ꯑꯄꯥꯅꯆꯤꯡꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯒꯚꯔꯟꯃꯦꯟꯠꯗ ꯔꯤꯄꯣꯔꯠ ꯂꯥꯟꯈꯠꯍꯟꯒꯗꯧꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ 59 ꯔꯣꯝ ꯂꯩꯔꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ IDP ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠꯆꯩꯁꯤꯡ ꯂꯩꯖꯅꯕ ꯍꯌꯦꯡꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ IDP ꯑꯃꯃꯝꯗ ꯂꯨꯄꯥ 2,910ꯒꯤ ꯆꯥꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯀꯥꯞꯍꯟꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ IDPꯁꯤꯡ ꯑꯗꯨꯅ ꯃꯣꯝꯄꯥꯛꯅꯆꯤꯡꯕ ꯂꯩꯖꯅꯕ ꯑꯃꯁꯨꯡ ꯑꯇꯩ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤꯗꯃꯛꯇ TCꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯁꯨꯡ MLAꯁꯤꯡꯅ ꯍꯌꯦꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ ꯍꯧꯅꯈ꯭ꯔꯦ ꯁꯦꯛꯃꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯣꯏꯅꯗꯤ IDP 1,000ꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩꯔꯤ ꯃꯈꯣꯏ ꯍꯌꯦꯡꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯍꯟꯕꯒ ꯂꯣꯏꯅꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯁꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇ ꯀꯥꯞꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯣꯄꯣꯖꯤꯁꯟꯒꯤ MLAꯁꯤꯡꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ ꯃꯔꯤ ꯂꯩꯅꯕ DCꯁꯤꯡꯅ ꯏꯟꯚꯥꯏꯠ ꯇꯧꯕ ꯂꯩꯈ꯭ꯔꯦ ꯃꯔꯥꯁꯤꯗ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯃꯥꯡꯊꯛꯇ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯈꯤꯕꯗꯨ ꯃꯈꯥ ꯁꯝꯊꯕ ꯑꯣꯏꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯦꯕꯤꯅꯦꯠ ꯐꯝꯒꯗꯧꯔꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯏꯝꯐꯥꯜꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯆꯠꯀꯗꯧꯔꯤ ꯍꯥꯏꯔꯤ ꯑꯦꯛꯁꯤꯗꯦꯟꯇ ꯑꯃ ꯁꯤꯔꯦ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯔꯅꯤꯅꯣꯁ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯗ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯡ 12:30 ꯇꯥꯕꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯀꯤꯌꯥ ꯁꯣꯅꯦꯠ ꯀꯥꯔ MN01A AS 8301 ꯑꯃ ꯃꯁꯥ ꯃꯊꯟꯇ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯟꯕꯗ ꯀꯥꯔ ꯑꯗꯨꯕꯨ ꯊꯧꯔꯛꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯎꯔꯤꯄꯣꯛ ꯍꯥꯎꯕꯝ ꯗꯦꯋꯥ ꯂꯩꯀꯥꯏꯗꯒꯤ ꯃꯃꯤꯡꯅ ꯊꯤꯡꯕꯥꯏꯖꯝ ꯁꯅꯤ ꯁꯤꯡ ꯆꯍꯤ 18 ꯑꯄꯣꯛꯄ ꯁꯟꯖꯣꯏ ꯀꯧꯏ ꯍꯥꯏꯔꯤ